2010 America ki family amana angang nupi macha ama Ukraine dagi yoki ma se aduki matik pikami ko aduga ma se yamna rare oiba Dwarfism ama mangonda leirme documents ki matungina ma se chahi taru khaktang suriwi nupi macha amani ko parents sing thajari se moi se angang nupi macha ama moina kanbirabani aduga moina yokpirabani ga thajai ko matangduda adubu chahi ani gi matungda adugi same family duna court chalaga yamna ngakningai oiba pot ama moina court hire toine aduri kaino haiba matamda ma se angang nate haina ma se chahi kunithoi suba dupi maja chahi kunithoi suba adult woman amani aduga chahi nipandang subani haina mana ma chinthiraga adumaina angang oina haidi angang ni haijinaga ko leibani haina parents sing court haidoi moina hai moise aduki matik yamna sathiba dangerous oiba mi ama ko adult ama angangi masa manungda lotlaga leiba adugumba adult amaga leminari nena moina hai aduga moina hojiki chahi nipan khaktang suina haiba nupi macha do adido moina thanamaga apartment amda mathana thanamaga moise chatkidoineba adu tasengna kari thoki mono kong si ma wari se asida ma se aseng tasengna abandon to biraba adugumba hundok pirma ba angang cha amara nattraga yamna hojiki modern history sida ko adoption gi history sida adugumba imposter ko oidaba nam ma se haidi ma se oisho oidaba adugumba chahido aduni haisinaraga adumaina ma se masak lotlaga adumaina hojiki adoption history se asida leigiba nupi macha amara habito hoji yemina se ko ngasi namdang sigi wari se yamna psychologically ko disturbing oiba adugumba identity gi crisis amani ko oigi doise adugumba keno sida modern history gi adoption process sida ko ado loiba phau tamina simam adudi ai wari asi hojarage chapter 1 the adoption ko ngasai angang se lawraga yopa wari se American couple amatagi harai ko moi se maming se Christine aduga Michael Burnett hai ko ado moi hanna na macha su leibani ko moi gi macha sing se amadi autism lei ko aduga amana yamna gifted oiba talent yam leiba adugumba macha ni ko ado moi se community da yamna macha bu yamna tungsi chana tauba phajana care toiba adugumba parents amani hire khangne yamna aduga moina 2010 da ko angang ama moise adopt tauge angang ama yamna care gi darkar tawa aduma angang ama shape tobiraga moise adopt tauge na moina keno dore decision si lore ko aduma tom du neba moise hojiki Natalia Grace haiba angang se asida introduce togi doise ma se Ukraine po eko adu ma gi condition amale condition se spondyloepiphyseal dysplasia adu maming se aina pab da la sumya nga piu ko adu sig se yamna rare oiba dwarfism amani ko sina ngasai gi keno ki bone se saru se asigi growth se asida yamna effect to ba adu ma dwarfism amani ma do yamna pick eko adu yamna haidi fragile way aduga chatpa matamda su yamna wana ga chatlaga adumaina torme ma se aduga magi birth certificate se asida hai se ma se 2003 da pokpane na hai aduna sigi 2003 da pokpane haiba sigi matungina ma se adoption to matamda chahi taruk nattraga taret ko adu item su do oibane ko ma se aduna mana hojiki angang pimasa se ubada Burnett ki family singsna yamna moida sympathy do yamna hek ubama tamda phawgre ko aduga moina khale angang pimasa ase hojik love ki ko yamna jaru keno toba darkar da ba matamne ko aduga protection ko aduga stability magi ponsi sida aduna mana moina angang pimasa ase hek ubada nushire ko adubu ko moina haibagi matungina ngasagi strange oiba behavior singse adum khudakta hek moina adoption to ro matungda horokreba moina hai mana wa ngang se angang machana ngang ba wa se sumaina tawdaba ko adumaina magi wa khwang che ge haini angang cha iman man da ba adumaina tawena moina hai aduga moina hai ma se angang na khangmoi da ba pot chai singse asi su khangena
aduga moigi magna hai ko moigi behavior se moida yamna uncomfortable oiba aduma behavior su thokhalle kholalle na moigi parents sing sina hai ko aduga tamna ngasai gi yamna nusina moina yokin lozer ba angang se asise moina suspicion oiba angang sibu Angangla nattraga karino haina moina wakhalla adumba chingna ba se fawu horokidoina ko. Chapter 2 The Accusations ko moina kari hauski sumaina tawi si tawi hauski Natalia se asigi matangda moina haibdo adu myam do mu yeng chikong adu Burnett's family singna moigi allegations sing se kari no haiba matamda Natalia se asise magi maya se kai haini adult ko mapung marai pharba miyoi amada pangdaba maya do adumaina palen hai aduga private parts of pubic hair ko adu musu adu su haidi moina angang macha da di leridaba poching do adu adult yawga da pubic hair gu macha asisu leiyena mana Burnett family sing sina hai aduga moida yamna violence oiba ko magi behavior sing se asisu uba fangen haidi angang macha na sauba angang macha na atagi mama mapal oinabagi violent oiba behavior siga hauski ahanna torokpa siga khenai dana ko aduna moina ahanna tobagi style da wase towe kholena hai ko aduga quite disturbing oiba pot ama moigi Burnett family na hai se noma moigi famungi makhongi leiba jaga se asisida Natalia se lepaga thanga ma paiga leirameba adu si pochina asem word tuki mate kiningai ne basi poche aduga si pochina aseng ba natrawa family duna hygiene ba oreba thoi di poche pura tuan ba moi claim amani ko wari se onthok kitoni adu family sing sina haiba matam da moina doctor myam ama aduga specialist myam ama ko moi consult tawe khole su hai adu si myam si toroba matung do ko 2012 ta yamna strange oiba adumba pot ama tawdani ko sije kaino haibta moise Burnett family sina court chalani ko court chalaga moina legally Natalia gi ese chahi nipan dagi chahi kunithoi subanena moina onthok pirane ba hai adum kutakta admai onthok pire che amada sai gi angang macha oirambado ma se adult ne hai ibigre go anova birth certificate su sembiba nataba DNA gi su phajana adwain confirmation ke su tawna nataba just legal gi decision amani ko ado amtang isada hangbi tu na yengoba angang amko magi childhood to pura numidang amoda manghan graga hekta no ana putama sahi kuni toy surena adwaina hekta legally oiler amadi kamain tawni. Chapter 3 The Abandonment moina hauski Natalia se langthok pirega admaina abandon to biba ko court ta magi chahi se hongdok pireba matungda Burnett se asina Natalia se apartment amada hongjin bire ko mathan kakta ko ngasai gi Indiana da yamna pikpa jaga amada ko ngasai gi rented house amda Natalia se hongjin bire adu keno singsina ngasai gi yumlon na ba kero na ba singsina hai matam ma se yengom tam de yamna confuse ka oiba ko adugum Natalia se adumaina ui hai aduga daily tasks nuti gi tobum thokpa akoi normal people amna ngamgodaba chak thongba aduga wayam sengba basic survival keno mayam se keno thodok wa thok ko haidi thabak singse ma se tobo matam da aduki music struggle to e kai no ma se pick abani na chak thongge hairo lama phangar hoi natra aduga pochai se cleaning toge hairo washroom changge hairo ma se mathan to matam da tuki mati ma se mi care ma yaug to to yaug tra baina ma gi body du na pick abani na ma se admaina tawreba yamna one tawre hai tare aduga ngasai gi human care na ba mi gai ja asina ha ba da ma se angang lo na behavior se magi behavior se angang lo no tawe da ko adu khara mana hai ma se mana wanga mo tum da yama mature oiba adumba ahan do na ngangena
adagidi tapna ko ngasai mogi Barnett family sina mas Natalia se adumaina thambirame hunokpirame aduga ma se Barnett family se Canada da lae ko Canada da mogi biological children ko masana phukchawa angang sing se asi puraga Canada da lae aduga Natalia sina hojiki Indiana sida ma se hunokpirame adu amtang khalagi yengse ko haiti United States sida mathanta ma se foreign country amada mari Ukraine gi ni da foreign country amada nang nasa sina physically disabled oipo aduga nathanda leidu ne manang se adu kari guma ma sina aseng ma angang cha ma oiba targari sigse abandonment ne ba aduga ma se ahanna ma angang cha chasinraga leiporaga na si tungan ba wari se pura ona doini ko mo tapna Natalia sina mogi neighbor sing se asiga moise friendly oidana aduga maintain na khotna tawre ko aduga family amana moi mas Natalia se yamna mateng pangi aduga moina haiba to na ma se yengde amna vulnerable oi ma se amna kiraga angang sa to na lai hai ko aduga na ne ba smain tor ko mudam sida ne ngasai public ki opinion se asi tapna hong toi se Chapter 4 Courtroom aduga DNA gi pot magi matang lakpa results ko siung tang sida mung yeng se 2019 sida ko authority sing sina Michael ga Christine Werner ka se parent neglect ba lungba abandonment to ba ki moi se charge tawre ko aduga mogi prosecutor sing sina haiba matamda ngasai gi Michael ga Christine Werner ka sina Natalia se hunok matamda ma se still minor amane ba tasingna haiba matamda ma se mai chahi do hongdok pibo do adu thadok khraga ma se tasingna minor amane ba ma se DNA test to ko DNA test to ga lak matamda advanced testing sida hai se Natalia se chahi ma kuni thoi sui haib do adu dagi hena ma se angang ori ba ma se ngasai gi abandonment to ba hongdok pibo matamdu da adu report khra da se ma se tasingna angang macha ma orimba yabagi possibilities to wang le hai ko aduna swain to dagi ngasai mogi legal battle se adu ki matik messy ore ko haidi kanana chumino kanana lani si gamen ta salaktre adagi swaina mogi court ta yena ba myam se gamen tarak top dagi parents sing sida charge twrmba myam si su drop to ge ko charge si to gi tre aduga trial si su mogi conviction se haidi mogi result se phajana laktana dum lotion gre ko adubu tawgadaba thabak to adudi already damage to di tawgrabane ba haidi Natalia do moina hundok piramaga dumaina Natalia na wow to di Natalia na hingma matamna mathanda leibagi adumaina damage to do adudi already tawraba pone ba sigi damakta kanamtana charge se fangi deba internet sida debate sida lore ko roi vida tawre debate se aduga documentaries ma Natalia gi maram to ko ma su release tawe adu public ki opinion se se split tawe ko haidi ani thok to amana team Barnett ko aduga amana team Natalia adu asengba achumma sina kanano sine adu ngasi phawa achumma se karam mono khangdewa yamna blurry yoiba adungba investigation ama oigi aduga yamna halki kano se asengba achumba se kanano habi sa hojik phawa khangdena adumaina debate toroga leiba adu pot amane ko se chapter 5 psychological yoiba adungma wahang kaya ama lei ko sigi case ki matangda atu to mo yeng se sigi case yam disturbing way se violence yaudana adungma mi ha tum ha yauba aduna natte ba sigi case yam disturbing way se karino haiba matamda aseng mo se karino haina mina direct pick up to ngam do uncertainty oiba pot ma lai do adune ba koi mayam na ko identity have se granted take for granted when lonai ko akoina khalle haidi chahi sidi factual ni aduga documented toroga thambani stable orega adumaina leiba pot amani na khale adu sigi matang sigi case sidari chahi sina khulai oira kibane ko magi mi amagi chahi se asina khulai orega chahi sigi nang si chahi kya su de nang chahi sui ha na sinthibani nang di chahi asu surabani toroga sigi matang sida oina circle to ba atumba case amani ko Natalia se ta sengna ma se adugumba traumatized oiba angang cha amara ngasai moigi adoption toriba family duna lana lobi ba nattraga ma se adult survivor amara ma se angang cha magi body da trap to bagi mana
मासे कमाइन हिंजगनी हाबदो अदु माना थेरेक्पा मतमदा मागी ओनली उपाय दो अदुदो साई अंगांग मचा सासिनबदो अदुनो ओइबा ओइगिब्रा हाबसे हौजिक तसेंगना डिबेट सु तोनरिको सि मतांगसिदा यामना अदो असेंगबदुदि करिनो हाबदो खंबा ngamgideko हौजिक फावबा अदो सिगी वारी से असिदा मी सिंगसिना खनरिसे करिनो हाइबो तुमदा वारी खुदिंगमतको आई इसा यावबो वारी खुदिंगमक्ता इसा सिना विक्टिम नि हाइगा लोइना खनेबा मयाम सिना नत्रा अदो सी मतांगसिदा आई नो ताबिरिबा मयाम पुनमुक्ता आइना हंजरिंगबा क्वेश्चन अमदिको करिगुमा सोमसिना जज ओइरमबा अदुका सोमसिना करिगुमा मागी इम्लोन केयर नंबर ओइरमबा मागी पेरेंट्स ओइरमबा अदु तारगदी सोमसिना हौजिकी नतालिया से असिकी मागी आइडेंटिटी से करिनी हाइगा थाजगनी मासे अंगांग मचानी हाइगा थाजगद्रा अदुगा नत्रगा मासेना अंगांग मचा सासिनबनी हाइगा थाजगद्रा सी से मयाम कमेंट हाइबिरमको अदु सिगी केस से सिगी मिस्ट्री से fully decipher sungtau toroidaba adumba mystery amani ko Natalia gi essay tasena karino du khangnoidaba amani aduna sigi pot se yamna akhoi kauthokpada adumba warga do case amani ko adomyam asi ai wari se swaida lo sinjarge adomyam no wari se no mai brigade like to birmo share to birmo subscribe to birmo comment so birmo yamma atom thangi wari da mu thengna se ko yam bye